Akashbani Imphal Maibam Dwijamani na pau pazari ahanbada maruiba pau Imphal gi Khumal lampak tu leiba Interstate bus terminus ngasidagi amuhanna matau tauba horagani Security force na tongan ba lalolup singi miyoi mari amadi drug lalun bade chenaba miyoi manga phare amasung asa singi thagi honorarium lising tara manga ohengedabani haiba dabi tawduna Kolkata da khongjang sangsingkhre Raja Sarkar na Imphal gi Khumal lampak to leiba Interstate bus terminus ISBT ngasidagi amuhanna mathau tawba horagani Rajapal Ajoy Kumar Bhala na Khumal lampak to leiba ISBT complex to pangthokba thoramamada bus service asi amuhanna lamthagani thoramasida Jiribam Kaksing Noni amasung Pherzol jila singi district transport office sing hodokani thoramasida Rajagi additional chief secretary Anurag Bajpai saruk yagani ISBT Imphal nauna amuhna sangbat sagalakpagi atenba film amasu miyam utuni yengengani amati ISBT amuhna mathau pangthokna bohonabada kathoktuna mathau pangthokhiba bibhag singi karmachari singsu haraute yamna oktuna ikai khumnagani tungda Rajapal na tongan ba Raja sing amasung Raja sigi manungda sengadaba bus sing lamthagani ngasidagi tongan ba Raja sigi lambi tarani thoida bus senba haugadori ba mafam sing adudi Imphal Tamenglong Ukhrul Kamjong Wabagai Sugunu Yangang Pokpi Sandel Leisang Them Moirang Kaksing amadi Imphal dagi Yaripukni mafam sing asida sarkadaba passenger singna Khumal lampak to leiba ISBT dagi bus tongani ticket sing bus conductor dagi electronic ticketing machine natraga online booking da phangani mobile app Star Bus Manipur dagi su ticket phangani Rajapal Ajoy Kumar Bhala hayeng Moirangi INA auditorium da pangthokadaba sama kun mapan suba Netaji Subhash Chandra Bose ki mapokuman thorom da saruk yagani Tha asigi kuntaruk ta pangthokadaba Ganatantra Divas Palan thorom gi mangonena full dress rehearsal thangjanumita Kangla da pangthoklagani masiga mari lenina traffic control wing Imphal West na lambi chathok chasinda ahongba khara thamkhre Sangthok sangsin gi ayaba pirba miyoi singna Kangla gi kha thangba gate gi sanglaklaga makhoi gi gari sing Kangla helipad ta khamgani miyamna makhoina purakpa gari sing Johnstone School amasung BT Park paring da khamlapa matungda Kangla gi nongsup thangba gate gi khongna sanglakani Lilong maikai tigi lakpa asoba gari sing singjamai phawraga pisum thong da sakhigani aduga atai gari singna Moirang khomda laklaga kaisam thong phawba sakhigadabani Mayang Imphal maikai tigi lakpa gari sing kaisapa targa titim lambi letraga Wahengbam laikai lambi te sakhigani Imphal East jila digi lakpa gari pumnomak sanchen thong amasung menu thong lalaga lamlong thong loglaubung thumbu thong amasung singjamai thong lomda sakhigadabani Uripok Kangsup lambi maikai tigi lakpa gari pumnomak BT flyover bridge amasung BT road phawraga naga mapal maikai romda sakhigani paugi marak thadna atenba break ama Little Clinic Nagaram Imphal na Miam da Matamga Chunaraba Ana Laingi Kudong Chaba Pijari 24/7 emergency amasung trauma care advanced neurosurgery gi mateng na brain amadi spine surgery head injury amasung trauma care slip disc amasung spine disorder brain tumor amadi stroke management gi kudong chaba phangbigani Specialized surgery da hepatopancreatobiliary amasung GI onco surgery, laparoendoscopic GI onco surgery, complex GI procedure, advanced GI laparoscopy amasung endoscopy, gallbladder surgery, obstetrics and gynecology, advanced orthopedic surgery, knee and hip replacement gi kudong chabasu phangbigani. Equipment suna leraba ICU, endoscopy and bronchoscopy, operating microscope, QSA amasung C-arm imaging gi kudong chabasu Little Clinic na Miam da Pijari. Hena kupama Marol Gidamak, mobile number 7627959210 da khangba yagani. Tabiriba pawasi Akashbani Imphal dagini Security force na tongan ba lalolup singi miyoi mari amasung drug lalon bade chenaba miyoi manga phare Police ki paun hai Imphal West jila gi singjamai makha khongnang pheitek pidegi aine thingkraba lalolup RPF PLA gi haksin bamiyo ama ngarang phare Imphal East jila gi huikap makha lekai degi NRFM gi nupi ka tarama ngarang phare
थौबाल जिला के लंगथबाल खुनो ममांग लेकाइदगी केसीपी ताइबंग नानबा ग्रुप की हाइबा मियोय अमसु ngarang फाखी मियोय असि मियामदगी नम हादुना सेल खाइबदा चेनपनी हाइरी मरग असिदा सिक्योरिटी फोर्स ना ड्रग लालोनबा मियोय सिंगी मथक्तसु अकनबा थबक चथरी कक्सिंग जिला की पलेन मखा लेकाई पाथबी लंबीदगी ड्रग लालोनबनी हाइबा मियोय अनि ngarang फारे मखोयदगी ग्राम सनी मरबुद्रा मापल लोमगी हीरोइन पाउडर सापोन केप कुनमंगा फागले तोंगान तोंगान बा हिदाक मनागी पोलम सिंग लालोनबनी हाइबा मियोय अनि कक्सिंग जिला की संगमाइजिन थोंगदगी हौखिबा लेबाबो निमित फाखी मखोयदगी खैनी पैकेट सामा तरानी थोई दिबाग तल पान मसाला पैकेट मरबुद्रानी पान फागले चांदेल जिला की मोम्बी खुलदगी ड्रग लालोनबा मियोय अनि हौखिबनी थोकाबा निमित फारे मखोयदगी सापोन केप कुनिथोइदा हाबलंबा ब्राउन शुगर ग्राम 3 फारे सेनापति जिला के नेशनल हाईवे 2 परिंग हांगबा नका चेक पॉइंट असत अवोक्सिंग चेक तौबदा मियोय अमा सापोन केट कुंद हाबलग पुरकपा ब्राउन शुगर के कोनना फारे हाइरी मरगसिदा इम्फाल वेस्ट जिला की सिंजमई ओइनाम थिंगेल मखा लेरक्तगी चही हुमद्रा तरुक सुरबी ओइनाम थोइबी देबी कौबी मियोय अमा हालंबगी थौदोक मरी लेना नुपी असिगी मसा थोकपा मियोय अमा पुलिस न ngarang फारे फारब मियोय असिना मियाद असि महांगना पांगथोखिबनी हाइबा याजरे थौदोक असिदा चेनरीबा अतै मियोसिंग फारनबा पुलिस न अकनबा मवंगदा थिगेटपगी थबक चथरी सिक्योरिटी फोर्स भोरेस विभाग नाब अमसुंग एग्जीक्यूटिव मजिस्ट्रेट याउना चुराचांदपुर जिला के संगाईकोट पुलिस स्टेशन कोनबा जी मोंगलियन खुलगी चिंगसांग परेंगी लम एकर 15 रोम थारंबा पोपी पांबी सिंग ngarang याथतुना मंगन तानख्रे हिरमबसिग मरी लेना केस अमा संगाईकोट पुलिस स्टेशन ना रजिस्टर तौरे एक्रीडिटेड सोशल हेल्थ एक्टिविस्ट आशा वर्कर सिंगना मखोई के थागी ऑनरेरियम लिसिंग तरा मंगा ओहनगदबनी अमदी फंगफम थोकपा इंश्योरेंस मेटर्निटी लीव अमदी अतई खुदोंग चाबसिंग फंगनगदबनी हाइबा दाबी तौदुना कोलकाता खोंजंग संगसिनख्रे खोंजंग अदुना मरम ओइदुना पुलिस का मुंगनरकपदगी सोर अदुगी तोंगान तोंगान मफम सिंगदा खुदोंग चादब कया थोनखी फिबम अदु येंगलगा सिक्योरिटी की अकन मंगाक्सल की थौरांग लखले मखोई की खोंजंग अदु पुलिस न थिंगलुपदगी आशा वर्कर सिंगा पुलिस की मरकता चाउना मुगनबा थोखिबनी ngasi phongba pause singi maroiba pau singi dama hauzik ngangbam amukhomba leire amukhomba Tagachari Dwijamani Yankai mga suba statehood day gi thorom pangthokre mipum khudingmakna constitution bu ikai khumna baga loinana laibak asigi lo ngakna chatkadabani haina Rajapal Ajay Kumar Balana phongdoki wafam naharugi thodangda ahanba headline tawri statehood day pangthokibagi pawasi ngasi phongba pause yamada maroi pawina phongnari Sana Libakta Manipur statehood fangkiba sahi yankai mga suba common thorom pangthokre mot manadaba khudimak wadi sanaraga tangdu leitaba hanjilhanbada pumnamaki thodang lei haina Rajapana phongdoki wafam ahanba headline tawduna phongri Naga singi khongjangna kuki sing ambata chahan khidre laingakna naga singda pigi ba thajaba thabakto ontho haiba pau amachu pauchi sida anisuba headline tawri Sangai Express Manipuri da anoba popular government Parliament की बजेट बिफम ममांग लाख लबा याई हाइना थाजनरी है पाव अमा अहानबा हेडलाइन तौरी कुकीना मिनिस्टर अहुम एनपीपी ना अनि पी ना तक्सिली हाइबा पाव अमसु बॉक्स आइटम तौदुना पावचे सिदा फोंगली पोंगना फमदा लमसांगी एमएलए राजेना थारकबा क्रिमिनल केस कोर्ट ना थुपसिन ख्रे हाइबा पाव अनि सुब हेडलाइन तौरी कोर कोमना पुंग तरा निपानगी टोटल शटडाउन लौथोख्रे हाइबा पाव अमसु पावची सिदा मरुई पावइना फोंगली Lisingani tara maridagi Manipur khumang yangsinna chakhulakli haina Pradhan Mantri Narendra Modi na statehood day ga mari lina pirakhiba paujenda phongdokhiba wafam Shanghai Express English edition da marui pawina phongli Manipur na statehood phangba numita separate administration tanba mathong khangdaba singna Churachandpur da mitai ama kaptuna hatkre haiba paw ama hoyelan pawda ahan ba headline tawduna phongli Imphal ke ISBT dagi raja sigi tongan ba lambi tarani thoida ngasi dagi bus sing chen ba hawlagini haina Transport Bibang na phongdoki wafam People's Chronicle da anisuba headline tawri Ganfumel da Manipur Police amasung Delhi Police ki apunma kangbu amana huran kiba gari taruk amasung senaba musing phagale haiba paw marui pawina phongli Tamilung Times da Tamenglong jila da ngasi dagi MST ki bus service hawrgani haiba paw ahan ba headline tawri Gadatanta Dibas ka mari lena Sanapati jila da lamtu sengdopagi drive chathakre haina Hills Hornbill Express da marui pawina phongli Dwijamani Thagachari Amukhomba Aroibada Maroiba Pawmo
Imphal ki khomal lampak to leiba Interstate bus terminus ngasidagi amukhana mathau tawba horgani. Security force na tongan ba lalolup singi miyoi mari amasung drug lalon bada chena ba miyoi manga phare. Amasung asa singi thagi honorarium lising tara manga ohingadabani haibadabi tawduna Kolkata da khongjang sangsin khrai. Pauloi sare.